मसादा चयेनब वहंग कया सिनरबी पोथाव हैबा यारमदे खल्लरोय खल्लबस हेक्ता ngamदे करिगुम थौरी अमन पुंदुना थमखिबगुम हेक्ता मखलई तसेंगना लाइजकी दमक असुकी मतिक वाजरमी माबो अतैगा मिमानबा ngamनबा हाइदुना कन्ना वनजै अदुगा अतै पेशेंट सिंगदसु लाइजगी इतोप तोप मवंग मतौदुनसु हेन लुमना लौबगुमसु तौरमी रबी फना थेंगलदु फावबा पोथाब संजरमदे लाइजगी ट्रीटमेंट की दमक अतोपा औषधि डॉक्टर अमदी एक्सपर्ट सिंगसु कांटेक्ट लौनदुना कुपना तानरमी असिगी सुमथक्ता नर्स बिला लैखिदबगी थौदो अदुगी वारोइसिन अमदी सोल्व करमना तौगदगी हाइबदुसु ओइबा याबा पामैसिंगसु खलम्मी रबी महाकी टेबल मथक्तुदा सुम तुमथजरई रबी हानगुमना महाकी मंगलान अदुदा अमुक हानगुमना उजरई मंगलान अदुदा रबी नुपी अदुगी मतुंगदा इंजरई मंगलान अदुदासु हंजरई नंग कनानो कईगिनो नंगना नंगी असेंगबा सत्तम अदुबु उट्रिबा अई नंगबु याम उनिंगे नंगी असेंगबा सत्तमदु याम उनिंगे मंगलान अदुदा उरिबा नुपी अदु करिसु ममाय लेसिलक्तना ओंथोक्तुना लेप्तुना फना कन्ना रबीना उजनबा तौरबसु उबा फंगलमदे सुमनतगी नुपी अदुना ही लाउना कप्तुना वहाइसितम हाइराअमी कईगिनो आइबो असयाम कोइना गायहलिसिबो आइबो नुक्सिद्रबो आइबो खंबीद्रिसिबो करीगिनो रबी मसादो हुमांगना पुंगलुप लुपा मखै हंप्रे खंगनी कपथुकजरई असमना मेकुप अमता पोथाजबा यारमदे अदुमंग नोंगानखि मंगाल अमदि लिक्लाइसु फोन वारी तौरमी दा हजिग अदुम थोअदुरा थोअदबने असमदा गाइनादुना लैरबने लिक्लाई मचिंदो पोमगा होय अदुदि चलुरो मंगाल याम नुंसिना कईदौरगे बा अखोय थोइसिबो अहिना थबक चलमदाय खुदिंगी अदुम केसिनरिबसिबो हयेंवाय पुनगा लैमिनरगने अई युमदै मपालगा थोपा ngamदौ मानदेको यारे चो मी थेमबगने याम हैबिरकनो खंब्रा हैख्रबा हाइसिन चतौदो फजना चथौरो आइसु थमगे आइसु इमुंगी थबक लोइसिलुखिगेबा अखोय नाउबी तंग तौ लैरमनिबा होय होय फरे अदुदि आइसु थमगे अदो आई संडेदा लाकपा यारदि लाकेको लाकपनदि नमना लै आई अदुम हाइरागे लिक्लाई नोफे तौरगा होय दा अदुदि आइसु थमगेको फजना चथौरो होय होय केंगबा निसागी मयाक्तुना अतोपा संसार अमदनी ताउदुना लैरिबदो ममित कादो इरुम तौरगा नहानगी अमोमदो याबनिने हा अमुक्ता पाइसिनबदने केंगबगी खुयादा तारगदब महाकनसु केंगबबु उसित्तबा सारी याम थुना अइगी ओइबा पामे अइगी डॉक्टर रबी हानगुमना महाकसु लोइसिनदुना हॉस्पिटल दा लाई अनंबा पेशेंट सिंसु लोइना मयुमदा हन्नबा तौरमी अयामबदी हनख्रे अदुगा डॉक्टर नर्स सिंदुसु लोइना रिजाइन तौरमलगा मखोइसु अनंबा लाक्नद्रे डॉक्टर दंचेनबा महामक्सु याउदुना पेशेंट सिंदुबु मतेंग पांगलमी तंजादुना थौबगी मियोइ सिंसु लाक्तुना मफमदुदा लैरमलिबा सिंदु अमममता कुपना यंगलमी नुपा अमना नकोई सेक्सिना मुना यंगदबने खंगलब्रा फगनी सर मखोई चंगलकपदा उबदा डॉक्टर लंचेनबना कनाउ नबिगदबनो अखोइगिसे डॉक्टर अमा थिरकपने मसाम तौनजगे तौबने लंचेनबना कनाउ रबनो उननिंगबा ताननिंगबा लैरबसु अइंगोंदा हाइबियु असुमना पेशेंट खुदिंग चंगचंगदुना स्टाफ सिंगसिबु हेक्ता चंगचंगदुना यंगबसिदि खरा फजब वाटब्रा हाइना खंजै नुपा अमना खोन कलबना ओय अखोइगी थबकसिदा नंग यावरकपगी मथौ तादे सिबो हौजी मर्डर केस लैरिबा हॉस्पिटल नत्रो याम फजनदी तौजरी करंबा हॉस्पिटल नोइगिसे नत्रगा नोइगिसिबो नखोइ खरगी अवा पोथानबा ngayaki panghang hangliba dugumaduro lanjenba masada fingalaga wagi wa adum chumna ngawase hospital ase aina saban aigi ayaba yaudana nakoi mafam sida khongkap ama phawba changbagi right leite habase kawbiraba male yare yam tuna fazana lemna hari kan sidagi mafam sidagi hanaba taw
ꯇꯟꯖꯥꯗꯨꯗ ꯊꯧꯕꯒꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯇꯞꯅ ꯁꯥꯔ ꯍꯟꯅꯕ ꯇꯧꯁꯦ ꯕꯣꯁꯅꯁꯨ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯏ ꯅꯨꯄꯥ ꯑꯗꯨ ꯍꯥꯏꯐꯦꯠ ꯎꯁꯤꯠꯇꯅ ꯅꯣꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯧꯔꯒ ngasi amuk hanjaragene next time dadi khangjilu asi haraga atai singda makutu sign tawrai lao hanaba tawsi director Lanchenba yam sauna yingduna lehawi makoi ekthokibaga Dr. Ravi sisangai Lanchenba gi oiramliba mawongduda khangning hangjarai sir kaidoba yawrage Lanchenba pisumani da suglap tawraga kemnate mi singse angakpani achumaran yingdana hana just tawbagi hinabi amadi makoi mangaire haibagi haigatliba napal singse makoi na khallibise aikoi na karigumba mata tawba ngamla aroi haibagi matagum angakpani Ravi samna sir kari tawba yawbirage ai fajana gyan taba ngamjadre Lanchen manok thorai kaisu thoidokpa ruba mafam nateda farese sina si oi kamai tawre taidia Hojik anamba patient singi yumgi mioi laknaduna anamba hanakre khara masu lushina bahawna hore anamba nanga sigi numisida hanagadaba male Lanchen ba nungaitana fare warabasu wana ngasi phawbatamdi Dr. Ravi na mateng pangbiru Inspector Mangal amadi mahaki kangbu sindu punna laikhidrabi bilagi case kidama hospital da investigation chathana bahaiduna lai asida sunatana press kaya reporter kaya amasu laktuna mafamduda namduna wahangpang chathana bahaiduna sitorami tongana Inspector Mangal amadi Lanchenbaga punna director roomda unaduna wari tawrami Lanchenbana Inspector sarna hangniba khuduma adum hangbi Mangalna thawdok asigi matangda director sarnadi kari wafam laibiri karamna kamdawna thoklibado aingoda fajana haibi Lanchen bai fenoi aduga sangsar sida soidaba ngamba kana lei incident asi yam laibak thibai accident amane aikhoisu yumni members singasu asengba singa loina tamjakhraban fajana ti haijare adubu karamna depend bigani aikhoi gi wai singduna mi gi tangna fangjaba machani aihangna fanana le haijudunasu leikhidраbi mahakto amuk halakadaba nati tasengni ham numaijade makoi gi pendaba singdo phundokjabada aina kariguma nugaitaba mata laite hojik anamba patient sing atopo hospital da ship tawnaba ngangnaba loirabani arrange tawjakhre doctor nurse singsu loini yaw hayengdagi hospital ase thinjinduna thamkhrani Mangal yamunna Lanchenbagi mawong adu yengi mana wanganglakpa yenglakpa yam kupthana yenglami Somdana Ravi tongana room amada thamlibi Laijagi manakta lai Laija hanagumna makhong makhot punduna thongnaromda yengduna leirami Nungsisu Laijagi mafi marol singdu loshinba horami Ravi changlakpa ubada nungsina Ibungo doctor Ravi yam nungsiba minok amanoi aduga Ibaw hoigisu hauzik hanbiradabra Ibungo mamsu mamsilai amuk halubada khudong chagadaba mandre lamsu lapaga mironga leitabaga ngasi phawba mafamsida leitharaga hayeng ayung ngana halage tawbanine kem kaidida hayeng hangadabasu yauri kaidida bo Ravi amuk phamduna leiribi Laijabu uraga thamoida jaina ama phawbagum tawi Laija mamaido hanna phawba yengthorakti adum phamduna lei Ravi tapna manakta sangsilaktuna kaurai Laija tabna mamaido thorai aduga samlang marumdagi yenglai Ravi makutuna Laijagi makokta tabna nanthabirai sidaidi ibani su thengnararoidabani aduna namya abokna habase inkadabani ko Laija yamunna Ravi da yengjaduna lei Ravi su nafre tawjaraga nungsina yengjarai nungsina sidaidi ibungo doctor su thengnararoine Ravi no'aga tamba ngamde abo amok hana thengnarapsu kanana haiba ngambano adudi bo aine amok atai singse yenglukige hoi ibungo doctor adudi ibo ai amuk thokrage
Rabisu asi hairamlaga khongkap amani thangai adubu thangliba khongthang adu thauri amane punsinduna thamkhrabagum mafamdudagi thangba ngamlamdi mamai du fatlai thoraktuna laijada khangi yingjarai laija satapna mangonda yingjarai Rabi mapungning charangna na hangjai nang kanano somdana SP leishemana karamba condition da laire mangal haifen muna khali aduga director adugi maithumda karigumba amakpa pakhatpa thugatpa karisi laiti achumba sing adu yam chumna thawdok sing adu mayek sengna tamnai aina khanbadari incident adu makhoigi makhut yawbadi mani aisu makhoina claim tawra ibaduda aisu thajai patient amadi nurse anidugi marakta soidana thokibani haibadu leisemasu hoi nang nasamangna personal oina sanaribanina aisu thajai nangi just karisola lambani haibadudi ai khaludi adubu si oiraduna su akhoi domina laithokpa yade hen akupa maro launaba tawse hoi sir namisu pumta tagadawri Dr. Rabisu atai loishinba yaba loishilamaga mahaksu hannaba tholai lanjen bana doctor su thopirabra hoi sir ngasi daidi Dr. Rabisu na ba phanglaroi ko anyway ai Dr. Rabi budi haninga leitana thagachari matung tarapada matang chaboiradi amuka puna waktaw minakhisi hoi sir ado sir su haladabra kamai tawgani lanjen ba ngasi dei ba phamsida leirage khale horen lemhoriba patient ani ahum dusu lobala agena contact tawr amabani ai madugi khalaga angang amani ga tawraga leirage khale adri sir ai so mohana batawrage aroi boina ani du handshake tawi aduga Rabi su mayum tamna gari du thawrai leibak laisu macha bangai du na leirami Rabi gi gari thosilakpagi makhol adu takhibaduda mahaksu thogai imade kayam pakhalure nangna kol pai khalaktabaduda kaigino su yamna thengai sibo yadabagi nima thaba mafamda khara susinba ai pai khatpada farak taraba adu oirasu haipe pai khalaga maroda hairakpadi yaidana hoiba mama mathangda de hairageba sauranuba lao mana ne chak thibiramlagi sari kansida ne chahuna bataw aduga noi uncle Joel nasne call tawro hairambani adumagam ta tawbiko hoi mama sak to thibiramone ai firol sanam ta hundokhi hoi panthaduna leiranu ko somda sumangal amadi liklai punna wari saduna leirami liklaina ado luhongbagi tudi karam lepna khrage akhoi langlengiro mani waroi por hana puthoga thamage ibani he luhongbaga luhongbirani uwere ibani luhongba ngairadi nang noiramni ne luhongba yaitholido kaino ibani sibu sumana loishiladra haise nang soiro he luhongbagi dudine aikhoi maga pabungana sinjabani ai yaudi ko anima angang ngakta soi aduna matam khara lehenki haibe nang so ingon hekta dasile o ibani gina karam kanda muk chendoiba kuiraroi dabani nang sune aigi nakta lehela dabani aikhoi maga pabungana su ibani luhongbagi wa hodorabani khara tuna nang pusilo ona ta aga leirabani liklaina yare cho mi harawan badi yam haikre kaiso hairamoi nangna haijile oramine kari hariba nangiduna thajadraga ne hangsil unabaduda direct sida la asiro liklai lalat tawraga oiroidabani wahayam ngala kanu ka